ꯃꯩꯗꯤ ꯍꯧꯔꯣꯏꯗ꯭ꯔꯣ? ꯑꯁ ꯏꯃꯥ ꯌꯥꯔꯦ. ꯉꯁꯤꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯤꯅ ꯏꯃꯣꯏꯅꯨꯒꯤ ꯀꯠꯄ ꯍꯧꯔꯦ. ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯀꯠꯂꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯦ ꯑꯌꯨꯛꯀꯤ ꯐꯤꯕꯝꯅꯦ. ꯁꯤꯅ ꯉꯥ ꯌꯥꯎꯗꯕꯤꯗ ꯀꯠꯂꯦꯕꯀꯣ ꯑꯌꯨꯛꯇꯤ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9:13 ꯇꯥꯔꯦ. ꯑꯩꯗꯤ ꯃꯥ ꯁꯤꯗ ꯂꯩꯔꯦ. ꯇꯨꯝꯕ ꯍꯧꯒꯠꯇꯕ ꯉꯥꯏꯔꯤ ꯑꯉꯥꯡ ꯃꯆꯥꯁꯦ. ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯍꯥꯏꯁꯤꯗꯤ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤꯁꯨ ꯑꯃꯨꯛ ꯀꯠꯈꯤꯅꯤ. ꯑꯌꯨꯛꯀꯤ ꯀꯠꯂꯦ. ꯑꯗꯨꯒ ꯅꯨꯡꯊꯤꯟꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯥꯏ ꯀꯠꯇꯣꯏꯅꯣ? ꯄꯨꯡ 1 ꯑꯗꯥꯏ ꯄꯨꯡ 1 ꯑꯗꯥꯏꯗ. ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯀꯠꯂꯅꯤ. ꯅꯨꯡꯗꯥꯡꯗꯅ ꯉꯥ ꯍꯥꯞꯄꯒ ꯑꯌꯨꯛꯀꯤꯅꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯥ ꯊꯛꯇꯣꯔꯦ. ꯂꯥꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯕꯦꯠ ꯌꯥꯏꯔꯤ ꯑꯩꯈꯣꯏ ꯃꯩꯐꯨꯗ. ꯏꯪꯕꯗ ꯁꯤꯗꯣꯔꯦ. ꯃꯩꯗꯤ ꯍꯧꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯀꯩꯅꯣꯅꯦꯕꯀꯣ. ꯁꯤꯅ ꯉꯥꯅꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯠꯅꯕ. ꯉꯁꯥꯏꯗꯤ ꯂꯧꯔꯒꯗꯤ ꯊꯝꯃꯕꯅꯦ. ꯋꯥꯎ. ꯁꯤꯅ ꯀꯩꯅꯣ ꯁꯤꯜꯚꯔꯁꯦ ꯒ꯭ꯔꯥꯁ ꯈꯥꯏꯖꯜꯂꯦ ꯑꯩꯅ ꯈꯪꯗꯕꯒꯤ. ꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯥꯞꯄꯅꯤ. ꯌꯥꯝ ꯆꯥꯎꯋꯦ. ꯁꯦꯝꯕ ꯍꯧꯗꯣꯔꯦ. ꯇꯥꯎꯅꯕ ꯊꯣꯡꯅꯕ. ꯏꯟꯖꯥꯡ ꯀꯥꯏꯊꯣꯛꯑꯦ. ꯁꯤ ꯁꯦꯝꯊꯔꯛꯑꯒꯦ. ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯑꯂꯨ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯝꯕ ꯍꯧꯔꯒꯦ. ꯑꯕꯦꯝꯃ ꯁꯦꯝꯕꯁꯨ ꯌꯥꯔꯤ. ꯑꯁ ꯏꯃꯥ ꯌꯥꯔꯦ. ꯅꯁꯛꯇꯨꯒ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ. ꯉꯥ ꯊꯣꯡꯕ ꯊꯣꯡ ꯍꯧꯔꯛꯑꯦ. ꯁꯤꯅ ꯑꯗꯨ ꯄꯦꯠꯂꯒꯅꯦ ꯑꯣꯗꯕ ꯌꯥꯎꯕ꯭ꯔꯣ? ꯄꯦꯠꯂꯒ ꯃꯉꯣꯟ ꯄꯤꯔꯛꯑꯣ. ꯑꯩ ꯐꯣꯟ ꯌꯦꯡꯒꯦ. ꯑꯩꯒꯤ ꯐꯣꯟ. ꯑꯗꯨꯗꯤ ꯅꯣꯏꯅ ꯂꯥꯡꯕꯅꯦ. ꯑꯩꯈꯣꯏ ꯑꯍꯤꯡꯒ ꯇꯨꯝꯃꯣꯏꯗꯣꯔꯤꯅꯦ. ꯂꯥꯡꯕꯗꯗꯤ ꯃꯣꯏꯅꯤꯁꯦ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ. ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ. ꯑꯇꯣꯏꯕꯗꯣ ꯑꯝꯇ ꯍꯥꯏꯒꯠꯄꯤꯔꯛꯑꯣ. ꯑꯇꯣꯏꯕ ꯍꯥꯎꯔꯅꯤ. ꯏꯔꯣꯝꯕꯁꯤꯅ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯝꯕ. ꯍꯋꯥꯏꯕꯤꯒ ꯀꯧꯈꯥꯒ.
이모이누 면 비디오에서 사이드 로신저게 그래 잡으라고요. 하 그래. hẹn 누가 là sao rồi bà hẹn cài rồi 후지장에. ừ 후지장에. thôi gì sao biết thì hẹn 누가 là sao rồi well bye bye một thằng video tới thằng này stay